Imphal West District ki Haurang Sabal da Lotna hangduna leiramba plastic ki Dispo glass saba factory amadagi athingba thamkhraba yamlaba plastic ki potlam kaya Manipur Pollution Control Board amadi Imphal West Police ki team amana Fagatkhre. Plastic ki Dispo glass saba factory adu ngasi ayok pung 12 ram taba matamda Manipur Pollution Control Board ki Assistant Environment Engineer M Bangazitna luchingba board asigi official amadi Lamsang Police ki team amana thengnarakhibani factory aduda sem saraba plastic ki Dispo glass amadi masigi raw material kaya leiramba adu thengnabadagi District Magistrate Imphal West amadi Lamsang Police ki OC na luchingba ahenba team singsu laktuna yengsinki Panba yabadi chahi asigi April thadagi hauduna Manipur Pollution Control Board na lenga ki tongan ba department kayaga khutsamna duna chatharakhiba plastic thingbagi drive asida fagatlaba plastic ki potlam singadu mapalamda recycling gidamak thadokpasu haukrabani ngasi akhoji Manipur Pollution Control Board ki single plastic ki team amana ngang si akhoji sumba plastic ki disposal yaraba ban item se yone habiti pawma khangmadagi ngasi ayuk early morning dagi mafam kharada akhoi chachabada harung sabal gi leiba area sidi sa matamda disposal glass habam ne haidana changju boda koina khalubana disposal cup glass ki ne na khalubani atubu changma kandati yam surprisingly koina government na thimba yadaba plastic disposable items si oil reme adana magi maming si akhoi sum hangjabada ima industry na hai harung sambal aduga proprietor maming si akhoi sum moigi staff ta hangjabani mai maming si loitong bom Sachin Singh son of Thamiban Lairen Hanjabam ana takpire ado polum si masi phange akhoi gi district administrator ga yauraga item yam se akhoi loimak seize tawjare load tawjare adu masi quantity kya no haibama IMC gi mafam da puraga akhoi identify tawjaragani aduga makha tarapada sigi mafam je makha tana sumba government na ban tawa item se yondana ba haina ate taking malonga legal action makha tam step akhoi lok chanwa tawjara alternative glass ki paper na dum sabi yai alternative ta dum kasu kai de glass paper plastic na sabi se lepiu haibani da adugi mohota alternative ta eco friendly oiba koi gi health oidaba paper na sabi se adu onthok piu haibani da magi item da onthok khakta ne ba magi kino industry di koi na stop to haibani lei pi ba magi sariba disposal glass ya da bi koi na seize to bune adu khakta yung to ro phai ga pale Part of the possible kita kita kian ya dah namanya itu wala zulu ya to tu benar ni kita matai dong apa